Masanupi ngakta pokpa nupa amana masanupa pamankhiduna mahaki mirolibi nupibu mabuk hogairamle pulisna fakhre. Masanupi ngakta manga pokpa nupa amana mahaki mirolibi nupigi mabuk hogairaga masanupara haina yenglambadagi pulisna fakhre haire. Pau asina hai mirolibi loinabigi mabuk adu athoba khulai amana lenthatuna masanupa oibra haina mahaki mapuroibana yengbada nupi adu aruba phibamda laikanari haire. Thogdok asi Uttar Pradesh ki Nagpur da ngarang thokibani. Thogdok adu da chenariba nupa adugi maming Panalal kawe matai manaw adugi masanupi ngakta manga leire. Nupa asigi wakhalda nauna pokodoriba masa adu nupara haina yengnaba athoba khulai ama sizinaraga mirolibe mahaki nupigi mabuk adu lenthatkibani haire. Mahaki nupina mirolakpasi tha taruk tare lom sujilakle. Thogdok asida chenariba Panalal pulisna phagathibaga loinana FIR amasu Civil Line Police Station na laukhatle haina SP City Pravin Singha Chauhan na phongdorokli.